Kainau Thongkha Mamang Leikaidagi Laitonjam Prem Amadi Lolani Anigi Macha Singi Manungda Khwaidagi Ahal Oiribi Machanupi Laitonjam Abe Chahi Kuntaret Hokhiba Chahi Ahumgi Mamangdagi Masagi Kidney Animak Nabadagi Hogat Kankhat Pangamdana Lerakpa Amadi Imung Asigi Awabagi Wari Dom TV na Akhanaba Pau Oina Hapkraba Matung Paumi Sing Yauna Sem Kiba Awaba Singi Marup Haina Mingthon Kiba WhatsApp group asina Mamangda Imung Asida Angamba Selgi Mating Pangkre Hariba WhatsApp group asina Ngarang Anirak Suba Oina Imung Asida Chatuna Nongmada Changdraba Yadraba Cheng Hawai Manamusing Amadi Selgi Mating Pangkre Mating Pangba Tuda Group Asigi Maruoiba Admin Singna Tengbang Khongchat Adura Saruk Yakhi Amadi Group Asina Lamdamasida Lairiba Awaba Taraba Kayada Makhatana Lepalitana Angamba Mating Pangkigani Hairi Khongchat Asiga Mari Lenana Hauzik Imung Asida Oihoriba Phibam Sing Adudi Imung Asida Anaba Laying Naba Senpham Dilairadana Jana Naba Cheng Fauba Laitabana Awaba Kayama Oihori Masagi Lairiba Yumpham Machet Ama Yonthokutuna Machabu Laying Naba Honarabasu Konadabana Mama Mapa Ani Kaptuna Machabu Yengjabanatana Pamba Yamata Lehodri Amaromda Maupa Nupa Atonmana Machebu Laying Nabaho Nabada Lyric Tamba Fauba Toklaga Laikaida Tabak Suba Chalhori Amadi Chada Batak Tabamati Tum Davana Maram Oiduna Anaba Masu Ehori Masina Maram Oiduna Mama Namachagi Damak Mangjaramba Manglan Pombasu Mami Samhori Nakalamaromda Mapa Namachagi Damak Masadagi Kidney Pirage Hairabasu Operation the Sale Oina Lupa Lak Manga Fauba Changadaba Laibana Amadi Senfam Singatu Laitabana Machagi Wakalda Ngauchat and Hinghori Imungi Lejava Poche Fauba Yontoktuna Machagi Tawaibu Asibagi Kayatagi Munnaba Imunga Sina Hona Huri Abegi Apokpi Lolanina Tengta Kolgaluina Fondor Kibawa Fam Sing Miam Punna Taminasi Hingonbu oina yondana loire hingon poi lahum katani koina laizarisi si yolaga su layeng bangamdre ichagi layeng bangamaro aduna hojiki daira se sapa matamda pesa nungsa su laitabani mompak kita amata thaba ngamde kangan phajaba ma eba ngamde sentex ama khinba ngamde gas ama thongba ngamde na singara lairaga sa ising thongjai adugo Ching nong yola ko ching yela ko la ka sa bane ko si ata marak si ching ju yenda ba aduna awa ba phibam da lai sa si ju cha si ki ni ju sin ba su ngamdre layeng ba su ngamdre ida guli buk cha ba ngamdre cha ki ba so ba da ai lai ba ngamdre ai tum ba ya de Odik je hak jengka ngarang na changai hai chang dingai da chaningai bulai ta na hoje je chana ba cheng buk da tai tho ga chali chagi guli buk chaningai ti guli cha ba ngamdre BP guli da ngai re cha ji Machigi ona babo mana chek suba chalaga daira se chale magi pos ma khongai ba chali sana lai tamba chapangamde doctor na miyam na sinbiyo dai Moidi later was a kang the banana. Imugi awab thing, no, me, I'm not the kang bide.